ꯃꯄꯥꯟ ꯊꯣꯔꯛꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏꯀꯣ ꯅꯪ ꯌꯥꯎꯗ꯭ꯔꯁꯨ ꯑꯩꯗꯤ ꯍꯤꯌꯥꯡꯒ ꯊꯧꯕ ꯇꯥꯟꯅꯔꯨꯅꯤ ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯦ ꯍꯦ ꯉꯁꯤꯗꯤ ꯁꯣꯏꯍꯟꯕ ꯌꯥꯗꯦꯀꯣ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨ ꯍꯦꯛ ꯎꯕꯒꯅꯦ ꯉꯥꯏꯅꯕ ꯌꯥꯗꯦ ꯍꯦꯛꯇ ꯑꯦꯇꯦꯛ ꯇꯧꯒꯗꯕꯅꯤ ꯍꯤꯔꯥ ꯗꯥꯏꯃꯟꯗꯣ ꯐꯪꯗꯕ ꯌꯥꯗꯕꯅꯤ ꯃꯗꯨ ꯍꯦꯛ ꯐꯪꯕꯒ ꯑꯩꯗꯤ ꯇꯣꯔꯣ ꯂꯨꯍꯣꯡꯗꯣꯏꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯌꯥꯔꯦꯍꯦ ꯅꯪꯁꯨ ꯅꯇꯨ ꯌꯥꯝꯅ ꯊꯤꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯨ ꯐꯨꯖꯜꯂꯛꯇꯅꯕ ꯀꯩꯅꯣ ꯃꯤꯅ ꯅꯨꯄꯤ ꯊꯤꯒꯦ ꯍꯥꯏꯔꯒ ꯅꯪ ꯀꯔꯤ ꯅꯊꯧ ꯂꯩꯒꯦ ꯍꯥ ꯃꯗꯨꯒꯤ ꯊꯔꯣꯗꯣ ꯃꯥ ꯈꯪꯒꯅꯤ ꯍꯣꯔꯦꯟ ꯍꯤꯔꯥ ꯗꯥꯏꯃꯟꯗꯣ ꯍꯦꯛ ꯐꯪꯕꯒꯅꯦ ꯃꯥꯒꯤ ꯁꯔꯨꯛꯀ ꯄꯤꯕ ꯌꯥꯗꯦꯀꯣ ꯇꯥ ꯊꯝꯕꯧꯒ ꯃꯈꯣꯏ ꯑꯅꯤ ꯃꯥꯟꯅꯔꯒ ꯍꯤꯌꯥꯡ ꯑꯊꯧꯕꯗꯣ ꯐꯥꯒꯦ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤꯌꯦ ꯍꯩꯃꯥ ꯄꯨꯄꯨ ꯇꯣꯝꯕꯅꯤꯅꯦ ꯅꯈꯣꯏꯅ ꯅꯈꯨꯠꯇ ꯃꯩꯔꯥ ꯄꯥꯏꯗꯨꯅ ꯀꯗꯥꯏꯗ ꯆꯠꯂꯤꯕ ꯍꯥ ꯄꯨꯄꯨ ꯇꯣꯝꯕ ꯂꯩꯀꯥꯏꯗ ꯌꯨ ꯉꯥꯎꯕ ꯈꯔ ꯊꯣꯛꯏ ꯍꯥꯏ ꯃꯗꯨ ꯌꯦꯡꯉꯨꯒꯦ ꯇꯧꯕꯅꯦ ꯅꯣꯏꯒꯤ ꯌꯨꯉꯥꯎꯕꯗꯨ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨ ꯑꯣꯏꯖꯥꯠꯂꯅꯦ ꯀꯔꯤ ꯋꯥꯅꯣꯗ ꯄꯨꯄꯨ ꯇꯣꯝꯕ ꯀꯗꯥꯏꯗꯒꯤ ꯍꯤꯌꯥꯡ ꯑꯊꯧꯕꯅꯣ ꯆꯥꯎꯕꯤ ꯂꯥꯛꯑꯣ ꯈꯔ ꯊꯨꯅ ꯆꯠꯁꯤ ꯍꯤꯗꯥꯛ ꯉꯥꯎꯕ ꯑꯉꯥꯡꯁꯤꯡꯗꯣ ꯃꯊꯣꯡ ꯌꯥꯝꯅ ꯆꯥꯗꯦ ꯍꯥꯏꯕꯅꯤ ꯑꯃꯨꯛ ꯐꯨꯅꯔꯒ ꯂꯩꯔꯝꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨꯒꯤ ꯃꯌꯥꯗ ꯌꯥꯎꯔꯤꯕꯗꯨ ꯃꯃꯜ ꯌꯥꯝꯕ ꯍꯤꯔꯥ ꯑꯣꯏꯔꯦ ꯑꯗꯨꯅꯅꯤꯗꯅ ꯃꯈꯣꯏ ꯃꯁꯦꯟ ꯁꯤꯕ ꯅꯥꯕ ꯀꯤꯗꯕ ꯃꯈꯩ ꯑꯊꯦꯡꯕꯁꯤꯗ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤꯕꯁꯦ ꯍꯟꯗꯛꯁꯨ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯗꯧꯔꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯉꯥꯡ ꯈꯔ ꯍꯦꯛ ꯂꯥꯛꯄꯗꯨ ꯃꯈꯣꯏꯅ ꯇꯥꯟꯅꯔꯤꯕ ꯍꯤꯔꯥ ꯗꯥꯏꯃꯟꯁꯤꯒꯤ ꯃꯄꯨ ꯑꯣꯏꯕ ꯇꯥꯔꯦ ꯃꯈꯣꯏꯗꯨ ꯆꯣꯂꯣꯝ ꯆꯥꯕꯗꯤ ꯑꯣꯏꯔꯔꯣꯏ ꯃꯈꯣꯏꯁꯨ ꯋꯥꯔꯛꯇꯕ ꯌꯥꯔꯔꯣꯏ ꯏꯆꯦ ꯄꯁꯣꯠ ꯏꯆꯦ ꯊꯔꯣ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯅ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨꯕꯨ ꯐꯥꯕ ꯉꯝꯒꯗ꯭ꯔꯅꯦ ꯉꯝꯅꯕ ꯐꯥꯕ ꯇꯥꯕꯅꯤ ꯆꯥꯎꯕꯤ ꯐꯅ ꯑꯗꯨꯝ ꯐꯔꯕꯅꯤ ꯍꯤꯔꯥ ꯗꯥꯏꯃꯟꯗꯣ ꯑꯩꯈꯣꯏꯅꯤ ꯀꯣꯛ ꯍꯦꯛ ꯌꯦꯟꯅꯊꯣꯛꯑꯒ ꯂꯣꯏꯔꯦꯗꯅ ꯏꯆꯦ ꯄꯁꯣꯠ ꯇꯨ ꯍꯤꯌꯥꯡ ꯑꯊꯧꯕꯁꯦ ꯁꯤꯗ ꯁꯥꯏꯀꯜ ꯊꯧꯔꯒ ꯂꯥꯛꯑꯦꯅꯦ ꯏꯃꯥ ꯑꯩꯗꯤ ꯉꯝꯖꯔꯔꯣꯏ ꯏꯃꯥ ꯏꯁ ꯍꯥꯏ ꯆꯥꯎꯕꯤ ꯆꯦꯟꯈꯤꯅꯨꯅꯦ ꯅꯪꯕꯣ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯏꯁ ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯌꯥꯍꯣꯕ ꯅꯪꯅ ꯂꯤꯗꯔꯅꯤ ꯍꯥꯏꯔꯒ ꯑꯩꯒꯤ ꯇꯨꯡꯗ ꯂꯨꯝꯃꯒ ꯂꯩꯔꯤꯗꯨꯅ ꯀꯔꯤꯒꯤꯅꯣ ꯅꯪ ꯃꯥꯡꯗ ꯊꯪꯉꯨ ꯂꯥꯎ ꯍꯩ ꯑꯄꯪ ꯂꯤꯗꯔ ꯍꯥꯏꯗꯨꯗꯤ ꯇꯨꯡꯗ ꯂꯩꯗꯧꯅꯤꯅꯦ ꯑꯩꯅ ꯃꯥꯡꯗ ꯂꯩꯔꯗꯤ ꯅꯣꯏ ꯀꯔꯤ ꯇꯧꯔꯤ ꯑꯃꯠꯇ ꯑꯣꯏꯔꯔꯣꯏꯅꯦ ꯑꯩꯗꯤ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨ ꯍꯦꯛ ꯎꯕꯒ ꯅꯥꯎꯔꯤꯁꯤꯅ ꯍꯦꯛꯇ ꯀꯥꯞꯄꯗꯣꯏꯅꯤ ꯑꯩꯁꯨ ꯃꯁꯤꯒꯤ ꯆꯩꯒꯞꯁꯤꯅ ꯃꯉꯛꯁꯝꯗꯨꯗ ꯍꯦꯛꯇ ꯆꯠꯄꯗꯣꯏꯅꯤ ꯑꯗꯨꯏ ꯋꯥꯕꯨꯗꯤ ꯑꯩꯅ ꯄꯥꯏꯔꯤꯕ ꯀꯨꯀꯔꯁꯤꯅ ꯍꯤꯌꯥꯡ ꯑꯊꯧꯕꯒꯤ ꯃꯀꯣꯛꯇꯨꯗ ꯍꯦꯛꯇ ꯊꯣꯝꯗꯠꯂꯗꯣꯏꯅꯤ ꯑꯗꯨꯅꯤ ꯊꯧꯅꯥ ꯐꯕ ꯍꯥꯏꯁꯦ ꯌꯥꯏ ꯅꯣꯏ ꯑꯩꯒꯤ ꯇꯨꯡ ꯏꯟꯕ ꯌꯥꯏ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨ ꯍꯦꯛ ꯎꯕꯒ ꯅꯣꯏ ꯊꯣꯛꯄ ꯑꯦꯇꯦꯛ ꯇꯧꯔꯛꯑꯣ ꯑꯗꯨꯒ ꯂꯥꯁꯇ ꯑꯩꯅ ꯄꯥꯏꯔꯤꯕ ꯉꯥ ꯐꯥꯅꯕ ꯂꯨꯍꯨꯞꯁꯤꯅ ꯎꯞꯇꯣꯏꯅꯤ ꯃꯗꯨ ꯑꯣꯏꯔꯗꯤ ꯃꯥ ꯆꯦꯟꯕꯁꯨ ꯉꯝꯃꯔꯣꯏ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯐꯥꯔꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯇꯣꯔꯣꯒ ꯑꯩꯒꯁꯨ ꯂꯨꯍꯣꯡꯉꯅꯤ ꯍꯤꯌꯥꯡ ꯑꯊꯧꯕꯗꯤ ꯑꯥꯗ ꯁꯥꯏꯀꯜ ꯊꯧꯔꯒ ꯆꯠꯈ꯭ꯔꯦꯅꯦ ꯏꯁ
마기 마원시디 나만 보레가 쟁카게 시기네 하이 빅드루 난기 나오리두나 마마다 하는 값으로 아이고, 희양아 더우면 까부 하이러가 능. 이야 희양아 더워 파워하야가 뭐야 니 가나두나 라이래 하이 빅드루 난공 겼다 놓냐 Hoi, ay tanaraga parage. 하이 꼭빛 나 던져 너야 니수 따느라고 Ngay cô, nang ngay cô. Nang giao ra đi, ay turo ka luhong ba yari rồi. Ngay cô. 하이 빅드루 자칼로냐 마시기 야르로이다 좀 신랑이 했던 남 말이다 이야 Ê, hay, Yahoo và hai bố tụ bí màn bà. Ay phao hai bên tiền nè. Hiang à thâu bỏ phao hai bên đi nè. Ê, 한도해. 아유, 아이씨, 헤이, 꼭빛 갈비에 좀만 봐. 남이 또 오다 하. 하우갈로. 희양아 터보지 나 토끼 더래. 따노. 에이, 꼭빛 저 칼로다. 희양아 터보지 나 토끼 더래. 머신이 야르로이다. 꽃걸진이 핵도 도먹게. 아유, 이씨. 이야, 꼭빛 갈비에 좀만 봐. 남이 또 영우야 또 하. nôi ni na khanaraga leiringaida hiang a thauba se a yauna sian khre chatlo tanaru cho chatlo asida lagli ba sidi karino he is masidi maong amanin he is siram니다 nang di kanano ha ay mong dakam daw na lere mino ha nang ginaya da yauriba pochak tudi mamal yam na yamba pochak din he 희양아 터보 두부 한딱 말밖에 좀 만용자가 제신 가자라. 호이네. 소이들 레이버스 우데. hentak mai bagi jum manung da soide da chensil mani 한딱 말봐. 헤이, 한딱 말봐. 한딱 말봐. 헤이, 한딱 말봐. nasa nakhoi mayam aigi da lakpadi kari tauba yauna re ha ai hentak mai ba
ꯅꯪꯒꯤ ꯌꯨꯝ ꯃꯅꯨꯡꯁꯤꯗ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯕ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯃ ꯆꯪꯈ꯭ꯔꯕ ꯃꯥꯜꯂꯦ ꯃꯗꯨ ꯀꯗꯥꯏꯗ ꯂꯩ ꯍꯥ ꯀꯔꯤ ꯋꯥꯅꯣꯗ ꯅꯍꯥꯆꯥ ꯆꯤꯟꯗ ꯄꯟꯕ ꯐꯥꯎ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯅꯔꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯨꯕꯨ ꯑꯩꯒꯤ ꯏꯃꯨꯡꯗ ꯀꯃꯥꯏꯅ ꯆꯪꯗꯣꯏꯅꯣ ꯍꯥ ꯋꯥꯊꯤ ꯉꯥꯡꯗꯨ ꯂꯩꯔꯅꯨ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯗꯤꯕ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯆꯪꯉꯒ ꯌꯦꯡꯉꯅꯤ ꯍꯦꯟꯇꯥꯛ ꯃꯥꯏꯕ ꯃꯗꯨꯒꯤ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨꯒꯤ ꯃꯌꯥꯝ ꯃꯅꯨꯡꯗ ꯂꯨꯄꯥ ꯀꯔꯣꯔ ꯍꯦꯟꯕ ꯍꯤꯔꯥ ꯗꯥꯏꯃꯟ ꯑꯃ ꯌꯥꯎꯕꯅꯤꯅꯦ ꯃꯗꯨ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯛꯏꯅꯤꯅꯦ ꯍꯩ ꯄꯤꯛꯇ꯭ꯔꯨ ꯑꯗꯨꯒꯤ ꯋꯥꯗꯨꯕꯨ ꯃꯤꯉꯣꯟꯗ ꯍꯥꯏꯕ ꯌꯥꯕ ꯋꯥꯔ ꯍꯥ ꯅꯪ ꯁꯠꯆꯜꯂꯛꯎꯔ ꯍꯥ ꯂꯨꯄꯥ ꯀꯔꯣꯔ ꯍꯦꯟꯕ ꯍꯤꯔꯥ ꯗꯥꯏꯃꯟ ꯑꯃ ꯍꯤꯌꯥꯡ ꯑꯊꯧꯕꯒꯤ ꯃꯌꯥꯗ ꯌꯥꯎꯏ ꯍꯥꯏꯕ ꯑꯗꯨꯗꯤ ꯅꯣꯏ ꯆꯠꯈ꯭ꯔꯣ ꯑꯩ ꯑꯣꯏꯅ ꯍꯦꯛꯇ ꯐꯥꯔꯒꯦ ꯀꯔꯤ ꯅꯪ ꯑꯣꯏꯅ ꯐꯥꯔꯒꯦ ꯀꯥꯏꯅ ꯅꯪꯒꯤꯁꯤ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨ ꯏꯃꯨꯡꯗ ꯁꯣꯏꯗꯅ ꯂꯣꯜꯂꯤ ꯑꯣꯏꯔꯝꯅꯤꯅꯦ ꯅꯠꯇ꯭ꯔꯣ ꯍꯥ ꯅꯍꯥꯆꯥ ꯅꯣꯏꯅ ꯏꯃꯨꯡꯗ ꯊꯤꯕ ꯆꯪꯗ꯭ꯔꯤꯉꯩꯗ ꯑꯩ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨꯈꯤꯒꯦ ꯍꯩ ꯇꯧꯍꯩꯗꯦꯅꯦ ꯃꯗꯨꯗꯤ ꯅꯪꯅ ꯊꯛꯄ ꯌꯥꯕ ꯄꯣꯠ ꯅꯠꯇꯦꯅꯦ ꯃꯗꯨꯗꯤ ꯑꯩꯒꯤꯅꯤꯅꯦ ꯍꯩ ꯍꯦꯟꯇꯥꯛ ꯃꯥꯏꯕ ꯅꯪ ꯊꯣꯔꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯊꯣꯛꯂꯛꯑꯣꯏ ꯍꯥꯏꯕ꯭ꯔꯥ ꯍꯥ ꯃꯥꯒꯤꯁꯦ ꯍꯤꯔꯥ ꯗꯥꯏꯃꯟꯗꯨ ꯃꯥꯅ ꯁꯣꯏꯗꯅ ꯂꯧꯔꯝꯃꯅꯤ ꯌꯥꯍꯣꯕ ꯄꯤꯛꯇ꯭ꯔꯨ ꯂꯥꯛꯑꯣ ꯃꯥꯒꯤ ꯌꯨꯝꯁꯤꯗ ꯆꯪꯉꯒ ꯍꯦꯛꯇ ꯌꯦꯡꯉꯁꯤ ꯏꯆꯦ ꯄꯁꯣꯠ ꯑꯃꯝꯕ ꯃꯔꯛꯁꯤꯗ ꯀꯅꯥꯅꯣꯝꯃ ꯂꯥꯛꯑꯦ ꯍꯥꯏꯕ ꯃꯁꯤꯗꯤ ꯍꯤꯌꯥꯡ ꯑꯊꯧꯕꯕꯨ ꯃꯥꯟꯗꯦꯗ ꯕꯨꯠ ꯅꯨꯄꯤ ꯃꯥꯜꯂꯦ ꯃꯤ ꯂꯥꯡꯒꯅꯨ ꯇꯨꯃꯤꯟꯅ ꯂꯩꯌꯨꯅꯦ ꯅꯪꯕꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯃꯔꯤꯜ ꯈꯔ ꯂꯩꯔꯝꯂꯗꯤꯅꯦ ꯍꯤꯌꯥꯡ ꯑꯊꯧꯕꯗꯣ ꯉꯁꯥꯏꯅ ꯐꯥꯔꯝꯂꯗꯕꯅꯤ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯔꯤꯜ ꯌꯥꯎꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛꯇꯤ ꯐꯖꯔꯦ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨꯁꯨ ꯐꯥꯕ ꯉꯝꯍꯧꯗ꯭ꯔꯕꯅꯤꯅ ꯏꯆꯦ ꯄꯥꯁꯣꯠ ꯑꯣꯏꯅ ꯉꯁꯥꯏꯅ ꯐꯥꯔꯝꯂꯅꯤꯕ ꯍꯤꯔꯥ ꯗꯥꯏꯃꯟꯗꯣ ꯃꯈꯣꯏꯅ ꯂꯧꯔꯝꯂꯅꯤꯕꯁꯦ ꯑꯣ ꯂꯧꯖꯗꯦ ꯑꯩꯈꯣꯏ ꯍꯤꯌꯥꯡ ꯑꯊꯧꯕꯒꯤ ꯍꯤꯔꯥ ꯗꯥꯏꯃꯟ ꯀꯥꯇꯣ ꯂꯧꯖꯗꯦꯀꯣ ꯏꯆꯦ ꯄꯥꯁꯣꯠ ꯅꯣꯏꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕ ꯑꯩꯗꯣ ꯑꯩꯈꯣꯏ ꯅꯨꯄꯥ ꯃꯥꯡꯈ꯭ꯔꯦꯅ ꯊꯤꯕ ꯂꯥꯛꯑꯝꯃꯤꯅꯦ ꯑꯣ ꯈꯪꯖꯔꯦ ꯏꯕꯦꯝꯃ ꯅꯕꯨꯛꯅ ꯃꯔꯣ ꯑꯃ ꯐꯠꯇ꯭ꯔꯤꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗꯅꯦ ꯅꯇꯥꯇꯣ ꯑꯃꯨꯛ ꯇꯧꯁꯤꯟꯅꯔꯛꯂꯅꯨ ꯂꯣꯏꯅ ꯈꯪꯖꯔꯦ ꯉꯁꯥꯏꯅ ꯑꯗꯨꯝ ꯐꯖꯅ ꯍꯥꯏꯅꯈ꯭ꯔꯒ ꯆꯠꯂꯝꯗꯥꯏꯗ ꯑꯣ ꯏꯆꯦ ꯉꯁꯤꯗꯤ ꯑꯩ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯦ ꯀꯥꯏꯅ ꯑꯁꯦꯡꯕꯒꯤꯅꯦ ꯏꯆꯦ ꯉꯁꯥꯏꯗꯤ ꯑꯩ ꯇꯁꯦꯡꯅ ꯍꯛꯆꯥꯡ ꯉꯝꯃꯨꯗ꯭ꯔꯦ ꯑꯣ ꯏꯆꯦ ꯊꯔꯣ ꯁ꯭ꯋꯥꯏꯗꯅꯦ ꯑꯆꯨꯝꯕꯒ ꯁꯥꯔꯒ ꯉꯥꯡꯕꯤꯔꯅꯨ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯈ꯭ꯔꯦ ꯇꯥ ꯊꯝꯕꯧꯒ ꯅꯣꯏ ꯑꯅꯤꯅ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨꯕꯨ ꯐꯥꯒꯦꯅ ꯁꯤꯟꯅꯔꯒ ꯂꯩꯍꯧꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯕ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯐꯥꯕ ꯉꯝꯗ꯭ꯔꯦ ꯍꯤꯔꯥ ꯗꯥꯏꯃꯟ ꯀꯥꯗꯣ ꯂꯣꯏꯅ ꯇꯣꯛꯂꯦꯗꯅ ꯑꯁꯤꯗ ꯀꯅꯥꯅꯣꯃ ꯑꯣꯟꯊꯣꯛ ꯀꯟꯅ ꯆꯦꯟꯈ꯭ꯔꯦꯗ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨꯅꯒ ꯇꯥꯟꯅꯔꯛꯂꯤꯖꯥꯠꯂꯣ ꯑꯁꯤꯗꯤ ꯀꯣꯛꯄꯤꯛꯅꯤꯅꯦ ꯍꯥꯏ ꯀꯣꯛꯄꯤꯛ ꯀꯩꯗꯧꯔꯦ ꯍꯥ ꯍꯤꯌꯥꯡ ꯑꯊꯧꯕꯗꯣ ꯀꯩꯅꯣꯝꯃ ꯇꯧꯍꯧꯔꯕꯅꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯨꯜꯂꯤꯗꯣ ꯑꯗꯨꯁꯨ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯗꯤ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯁꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯃꯄꯥꯡꯒꯜꯁꯨ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦ ꯃꯉꯣꯟꯗ ꯐꯥꯒꯤ ꯇꯧꯕ ꯃꯤꯁꯤꯡꯗꯣ ꯃꯥꯅ ꯂꯣꯏꯅ ꯈꯪꯕꯅꯤ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯍꯧꯕꯅꯤ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯃꯥ ꯐꯥꯒꯤ ꯇꯧꯕ ꯃꯤ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯗꯦ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯌꯥꯎꯔꯦꯗꯅ ꯏꯁ ꯏꯆꯦ ꯄꯁꯣꯠ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯗꯧꯅꯤ ꯍꯥ ꯀꯩꯗꯧꯅꯤ ꯍꯥꯏꯒꯦ ꯆꯥꯎꯕꯤ ꯌꯨꯝꯗ ꯊꯣꯡ ꯊꯤꯡꯖꯤꯜꯂꯒ ꯂꯣꯠꯄ ꯇꯥꯕꯅꯤ ꯑꯩ ꯆꯦꯜꯂꯦ ꯍꯥꯏ ꯆꯥꯎꯕꯤ ꯑꯩꯈꯣꯏꯁꯨ ꯆꯦꯜꯍꯧꯕꯅ ꯐꯔꯅꯤ